Science and Religion Manipur channel na paringaina sasajaragliba अखोगी रिलीजन सिंगी मतंग धर्म सिंगी मतंग अदुगा विज्ञान की मतंग सी खनजबदा असिदी अखोगी ऑफिस असिदा अनिदना लेबिरे अगी नरपानी आमदा अगी डॉक्टर हेक थंगना फबिबसी लाइजम दिबेश्वर सिंह कवि मार्क सोशल वर्कर नि अदुगा मतंग द फबिबसीना अगी नरपानी डॉक्टर थंगजम नबकुमार नि मार्क वेटरनरी डॉक्टर नि एमडी नि अदु मयामदा थमजनिंगबा वाफम अमना अहामक्ता सुमाइना थमजनिंगी अखोइना तौजरिबा थबक असि समाज असिदा लैबा फत्तबा वाखनसिंग अदुगा नुंसिनादबा वाखलसिंग असि कोकननबा समाज असिदा खाइतंग मतेंग ओइबा यागदा खन्ना प्रोग्राम असि पाक्थोकचबनी सोयंगाम यावबसु मयाम पुनमंगना आपिनबा हनना खुरमजरी अहामदा दिवेशोरना करी करी वाफम फुकनिंग बायबदो मुतंग तम हजिकी मतमसिदा अंधविश्वास हाबिसु करम मखुगी थोंग चिंचिन चथनरी गगे ओके सुमाइना लई बसी ममांगैदिगी चनरबा चनबी थोरम मखलमनी हाइबा थोरम मसी कदाइबो चुमी लाली अदुगा मसीगी नुंगी आर्थना करिनो अदुगा मसी बेस लेब्रा अदो साइंटिफिकली प्रूफ तौबा याब पोला अदो चप चाबा मरम करी लेगे हाइबदु खंगदेबिदा मी अमना हाइरे अमना तौरे हाइदना थाजनरगा दुम चनदना थबक थोरमसे पाक्थोक्तन दुम लाई अदो हाइबा थौरमसी काइबोबा अखोगी थाजनबगे हाइबदा मी बेसिंगसिकी पुंगनिंगदा वाखलदा याम कन्ना चुसनना लेगिबा थवोंगसिंगनि मरम अदुना कन्ना चुसन मनग्रदना मसी लाली मसी फत्ते मसी चुमदे मसी अखोई चलोइदबनि तौइदबनि हाइबसी कनानसु याबिदे यानिंदे अदुगा हाइजबदसु ताबिदे हाइबगी फिममदा लई अदुगा आइनाबु मखाताना बगी खोत्यामदा हंगनिंगसी बगी चाखले हारिबा हुजि वेस्टर्न कंट्री सिंगसिदा सुगुम्बा अंधविश्वास की मोगी इफेक्ट नि जु करी करी सनरिगे अंधविश्वास की पेनुसि क्याम लेबगे सि मामदुस खितंग थंगिबि याब्रा ओके याम फजो वांगनि याम चौखले हाइबा वेस्टर्न कंट्री सि खुदमैना हाइबदा फ्रांस इंग्लैंड जर्मनी अदुगा लोइनना इटाली अदुगा अमेरिका हाइबा लेराक्सिंग असिदसु अंधविश्वास से लेरमदबरा हाइगदि मखोइदसु अदुमक लई खुदम अमनि दंग पजरबदा अखोइगी इंग्लिश की नंबर 13 हाइबसे 13 से यामना अनलकी होइबा मसिंग अमनि हाइना होजिबो याम कन्ना थाजदरी करी दमकता थाजदरीनो हाइबदा फ्रॉम द बिगिनिंग है तारे हाबा मक्तो सुमाइ लई ममांगै अखोगी क्रिश्चियन चप्पसिंगना सुमाइ थाजनरमे लाई अफबा मयाम अमा कोइ ट्राइ चाक चानरे अदैदा अथांग असिदा तराहुंदि सुबु लाई अमा लागा पातोनसु तौदबिदा मयामदसु खंगनदबिदा हेक्ता यावसिलरे हाय अदो तराहुंदि सुबु लाई अदुदा बरम बोरकांदा मयाम याम नुंगाइना चक्सा हाइजानाबो तौबदो काइदना अदि खना चाइनाबो थोक्तना अखोगी अफबा मंगोल की लाई हराउ तयामबगी लाई अदो सीखी है सुमाइन हाई अदुना 13 सुबसे फत्ते हाइबगे वारी मसु सुमाइ लेरे असिनातबा अतोपा वारी अमदना प्रभु जीसुना मागी अरोइबे चागले द लास्ट सुपर अदु चाबदा मकोई ताउंदेसु है अदु ताउंदेसु बसी कनानो हाइबदा जुदास इस्कारियोट न हाय माक्सी मागी येंगबदगी सना लुपागी सिनेक कुंठा लौरकांदा जीसु ख्रिस्टि मसक ताउ हाइबगी फिबम अमदा लेबा मांगली जीसु ख्रिस्टि येंगबा सिंग ताक्थो कांदा जीसु ख्रिस्टि येंगबा सिंगी मकुत ताकी अदुना ताउम देसुबा माक्सी यावबदगी नि हाइदर मयाम लौनै अदुगा अमु मखाताबदा अमेरिका की थादा रॉकेट मयाम काखतपदा ताउम देसुबा रॉकेट से मसी पाखतपा होरपदा पोखाइगिदना अद तोंगिबा एस्ट्रोनॉट सिंग अदु मई चाकन सिगी और मसी नंबर 13 सुबो ओइतना तौइबनी हाइदा सुमाइना लौनै अदुबो हाइबा 13 सुमाइना फत्ति हाइबसे अदुबो लेबा खरददी खुदमैना इटाली गुम्बा लेबा खरददी मसी यामना फबा दाव याबा मंगोल की नंबर नि हाइना लौनै अदु मसी काइबो चुमगे लानगे हाइबदो होजि फौबा प्रमाणदि तौबा ngam द्रगसु
ꯊꯧꯗꯣꯛ ꯈꯔꯗꯨꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯟꯅ ꯊꯥꯖꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯇꯪ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯇꯥꯃꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯅ ꯃꯥꯡꯖꯤꯜ ꯊꯥꯕ ꯆꯠꯂꯤꯕ ꯆꯤꯅꯥ, ꯖꯄꯥꯟ, ꯀꯣꯔꯤꯌꯥ ꯃꯈꯣꯏꯗꯗꯤ ꯀꯔꯝꯕ ꯊꯧꯑꯣꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯦꯞꯇꯅ ꯆꯠꯊꯅꯔꯤꯕ? ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗ ꯆꯤꯅꯥꯁꯤꯗ ꯂꯩꯕ ꯄꯣꯄꯨꯂꯦꯁꯟꯁꯤ ꯇꯪꯈꯥꯏꯃꯨꯛꯀꯤ ꯃꯌꯥꯗꯤ ꯑꯩꯈꯣꯏ ꯑꯦꯊꯤꯁꯁꯤꯡꯅꯤ, ꯂꯥꯏ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯏ꯫ ꯖꯄꯥꯟꯗꯁꯨ ꯑꯌꯥꯝꯕ ꯂꯥꯏ ꯊꯥꯖꯗꯕꯒꯤ ꯆꯥꯡꯁꯤ ꯍꯦꯟꯒꯠꯂꯛꯑꯦ, ꯀꯣꯔꯤꯌꯥꯗ ꯑꯗꯨꯒ ꯇꯥꯏꯋꯥꯟꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯗꯁꯨ ꯑꯟꯙꯕꯤꯁ꯭ꯋꯥꯁꯀꯤ ꯄꯣꯠꯁꯤ ꯂꯩꯔꯝꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯂꯩꯔꯝꯃꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟꯗꯗꯤ ꯑꯗꯨꯒ ꯆꯤꯅꯥꯗꯗꯤ ꯅꯝꯕꯔ 4 ꯍꯥꯏꯔꯤꯕ ꯃꯁꯤꯡ ꯑꯁꯦ ꯃꯈꯣꯏꯗ ꯌꯥꯝꯅ ꯗꯥꯎ ꯌꯥꯗꯕ ꯑꯟꯂꯛꯀꯤ ꯑꯣꯏꯕ ꯅꯝꯕꯔꯅꯦꯅ ꯂꯧꯏ꯫ ꯀꯔꯤꯒꯤꯅꯣꯗ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩ 4 ꯍꯥꯏꯕꯁꯤꯒ ꯑꯅꯤꯁꯤ ꯌꯥꯝꯅ ꯃꯥꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ 4 ꯍꯥꯏꯕꯁꯤ ꯌꯥꯎꯔꯒꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯗꯥꯎ ꯌꯥꯗꯦ, ꯑꯐꯕ ꯑꯣꯏꯗꯦ, ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯋꯥ ꯒꯥꯔꯤꯅꯆꯤꯡꯕꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠꯀꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯗ ꯅꯝꯕꯔ 4ꯁꯤ ꯌꯥꯔꯤꯉꯩ ꯌꯥꯎꯍꯟꯗꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤꯃꯇꯪ ꯊꯝꯖꯒꯦ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗ ꯆꯠꯅꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗ ꯑꯇꯣꯞꯄ ꯈꯔꯁꯨ ꯆꯠꯅꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯖꯤꯟ ꯀꯛꯄꯒꯤ ꯃꯇꯥꯡꯁꯤ, ꯈꯨꯖꯤꯟ ꯀꯛꯄꯁꯤ ꯅꯨꯡꯗꯥꯡꯗ ꯀꯛꯄ ꯐꯠꯇꯦ, ꯑꯗꯨꯒ ꯅꯨꯡꯗꯥꯡꯗ ꯈꯨꯖꯤꯟ ꯀꯛꯄ ꯇꯥꯔꯒꯗꯤ ꯀꯛꯏꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯨ ꯌꯥꯝꯅ ꯇꯦꯟꯒꯅꯤ, ꯅꯠꯇ꯭ꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯦꯜꯂꯤ ꯍꯥꯏꯕꯒꯤ ꯊꯥꯖꯅꯕꯤ ꯑꯃ ꯖꯄꯥꯟꯗ ꯂꯩ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯩꯅ ꯉꯁꯥꯏ ꯏꯇꯥꯎꯕ ꯑꯃꯇꯪꯒ ꯊꯝꯖꯒꯦ꯫ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗ ꯆꯠꯅꯕꯤꯁꯤꯡ ꯅꯝꯕꯔ 13ꯁꯦ ꯁꯤꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯆꯠꯅꯕꯤ ꯈꯔꯁꯨ ꯂꯩ, ꯑꯃꯨꯛꯇꯪ ꯄꯟꯖꯔꯝꯒꯦ꯫ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯍꯣꯠꯅꯔꯕ, ꯍꯥꯏꯗꯤ ꯑꯆꯧꯕ ꯀꯝꯄꯦꯅꯤ ꯑꯃ ꯂꯤꯡꯈꯠꯄꯅꯤ ꯈꯪꯗꯦ, ꯐꯥꯔꯝ ꯐꯦꯛꯇꯔꯤ ꯑꯃ ꯂꯤꯡꯈꯠꯄꯅꯤ ꯈꯪꯗꯦ, ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯀꯔꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯈꯣꯏꯗ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯎꯗ, ꯑꯅꯛꯄꯗ ꯂꯩꯕ ꯎ ꯑꯃꯗ ꯀꯣꯛ ꯊꯤꯟꯕꯁꯤ ꯆꯠꯅꯩ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯎ ꯍꯥꯏꯕ ꯄꯥꯝꯕꯤꯁꯤꯗ ꯏꯚꯤꯜꯁꯤꯡꯁꯤ ꯂꯩ꯫ ꯑꯗꯨꯅ ꯏꯚꯤꯜꯁꯤꯡꯗꯨ ꯂꯩꯔꯤꯒꯩꯗꯤ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇꯨ ꯌꯦꯡꯁꯤꯜꯂꯛꯀꯅꯤ, ꯃꯥꯏ ꯄꯥꯛꯑꯣꯏ, ꯑꯀꯥꯏꯕ ꯌꯥꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯅ ꯀꯣꯛ ꯊꯤꯜꯂꯒ ꯇꯥꯟꯊꯣꯛꯑꯒ ꯊꯕꯛꯁꯤꯡꯗꯨ ꯇꯧꯏ ꯍꯥꯏꯕ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯦ꯫ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯒ ꯑꯃꯨꯛ ꯂꯩ꯫ ꯀꯔꯤ ꯂꯩꯒꯦꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯁꯥꯒꯦꯟ ꯃꯤꯡꯁꯦꯜꯁꯦ ꯀꯔꯤꯒꯨꯝꯕ ꯁꯣꯏꯗꯅ ꯊꯦꯡꯗꯅ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯀꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯏꯃꯨꯡ ꯑꯗꯣ ꯆꯍꯤ 7 ꯆꯨꯞꯅ ꯑꯐꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯔꯔꯣꯏ, ꯃꯪꯒꯣꯜ ꯑꯝꯇ ꯑꯣꯏꯔꯔꯣꯏ, ꯗꯣꯁꯥꯗ ꯇꯥ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯅꯕꯤ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯒ ꯑꯁꯤ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯑꯃꯒꯁꯨ ꯑꯃꯨꯛ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗ ꯀꯩꯔꯥꯛ ꯃꯈꯥꯗ ꯂꯦꯜꯂ ꯆꯠꯄꯁꯦ ꯁꯤꯁꯨ ꯌꯥꯝ ꯐꯠꯇꯕ ꯑꯃꯅꯦꯅ ꯍꯥꯏꯅꯩ꯫ ꯀꯔꯤꯒꯤꯅꯣꯗ ꯀꯩꯔꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯜ ꯑꯃꯗ ꯉꯥꯊꯔꯒ ꯍꯦꯛ ꯂꯩꯒꯜꯂꯤ꯫ ꯑꯗꯨꯒ ꯉꯥꯊꯔꯒ ꯂꯩꯕꯁꯤ ꯃꯨꯟꯅ ꯌꯦꯡꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯡꯒꯜ ꯐꯣꯝꯗꯅꯤ, ꯋꯥꯜ ꯑꯗꯨꯅ ꯄꯥꯔꯄꯦꯟꯗꯤꯀꯨꯂꯔꯅꯤ, ꯑꯗꯨꯒ ꯀꯩꯔꯥꯛꯁꯤꯅ ꯍꯥꯏꯄꯣꯇꯦꯅꯁꯅꯤ, ꯕꯦꯖ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯥꯏꯁꯤꯅ ꯕꯦꯖ ꯑꯣꯏꯅ, ꯑꯗꯣ ꯇ꯭ꯔꯦꯡꯒꯜꯒꯤ ꯐꯣꯝꯗ ꯂꯩ꯫ ꯑꯗꯣ ꯇ꯭ꯔꯦꯡꯒꯜ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤ ꯃꯤꯁꯔꯗ ꯂꯩꯕ ꯄꯤꯔꯥꯃꯤꯠꯇꯨꯁꯨ ꯇ꯭ꯔꯦꯡꯒꯜ ꯐꯣꯝꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯣꯝ ꯇꯥꯕ ꯃꯐꯝꯁꯦ ꯂꯥꯏ ꯐꯠꯇꯕꯁꯤꯡꯁꯤ ꯍꯦꯛ ꯂꯩ ꯍꯥꯏꯅ ꯂꯧꯏ, ꯑꯗꯨꯒ ꯂꯥꯏ ꯑꯐꯕꯁꯨ ꯂꯩ ꯍꯥꯏꯅ ꯂꯧꯏ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯟꯗꯅ ꯅꯦꯠꯇꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯂꯥꯏꯁꯤꯡꯗꯨꯅ ꯆꯠꯂꯤꯕ ꯃꯤꯗꯨꯗ ꯑꯐꯕ ꯃꯪꯒꯣꯜ ꯑꯝꯇ ꯄꯤꯗꯦ, ꯃꯥꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯊꯥꯖꯗꯕꯤ ꯑꯃ ꯁꯨꯃꯥꯏꯅꯁꯨ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯏꯟꯗꯤꯌꯥꯗꯀꯣ ꯑꯟꯙꯕꯤꯁ꯭ꯋꯥꯁꯀꯤ ꯂꯩꯔꯤꯕ ꯃꯑꯣꯡ, ꯑꯗꯨꯒ ꯃꯁꯤꯅ ꯑꯁꯤꯒꯤ ꯆꯠꯅꯔꯤꯕ ꯑꯁꯤꯅ ꯀꯌꯥꯝ ꯏꯐꯦꯛ ꯑꯣꯏꯕ, ꯀꯃꯥꯏꯅ ꯇꯧꯕ, ꯀꯔꯤ ꯇꯧꯕꯒꯤ ꯃꯔꯝꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯑꯣꯀꯦ, ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯁꯥꯎꯠ ꯏꯟꯗꯤꯌꯥꯔꯣꯝꯗꯒꯤ ꯍꯧꯖꯔꯒꯦ꯫ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯆꯠꯅꯕꯤ ꯑꯃ ꯂꯩ꯫ ꯀꯔꯤ ꯍꯥꯏꯅ ꯆꯠꯅꯒꯦꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯑꯣꯏ ꯊꯪꯕ ꯁꯒꯟ ꯂꯦꯡꯖꯨꯝꯁꯦ ꯁꯤꯗ ꯊꯨꯝ ꯃꯍꯤ ꯇꯩꯁꯟꯕ, ꯊꯨꯝ ꯃꯍꯤ ꯆꯥꯏꯁꯤꯟꯕ ꯑꯃ ꯌꯥꯝ ꯀꯟꯅ ꯆꯠꯅꯩ꯫ ꯀꯩꯒꯤꯅꯣꯗ ꯃꯤ ꯑꯃꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯏꯚꯤꯜꯒꯨꯝꯕ ꯚꯨꯠ ꯄ꯭ꯔꯦꯠꯀꯨꯝꯕꯁꯤ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯂꯦꯡꯖꯨꯝꯁꯤꯗ ꯍꯦꯛ ꯇꯣꯡꯉ ꯂꯩꯒꯜꯂꯤ ꯍꯥꯏ꯫ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯕ, ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯕ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯠꯇꯕ ꯏꯚꯤꯜ ꯑꯣꯏꯕ ꯄꯣꯠꯇꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯇꯥꯟꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯣꯏ ꯊꯪꯕ ꯂꯦꯡꯖꯨꯝꯁꯤꯗ
ꯑꯩꯈꯣꯏ ꯊꯨꯝꯅꯩ ꯍꯩꯖꯤꯜꯂꯗꯤ ꯐꯠꯇꯕ ꯚꯨꯠ ꯄ꯭ꯔꯦꯇꯁꯤꯡꯗꯣ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗꯣ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯅꯕꯤ ꯑꯃ ꯂꯩ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯒ ꯂꯩ ꯁꯨꯃꯥꯏꯅ ꯏꯟꯗꯤꯌꯥꯗ ꯆꯠꯅꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯈꯔ ꯑꯗꯨꯝ ꯎꯏ ꯀꯃꯥꯏꯅ ꯎꯒꯦꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯣꯡꯒꯥꯟꯗ ꯑꯩꯈꯣꯏ ꯆꯝꯄ꯭ꯔꯥ ꯈꯥꯏꯗꯣꯛꯑꯒ ꯊꯦꯠꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯎ ꯃꯣꯔꯣꯛ ꯇꯔꯦꯠ ꯑꯃꯒ ꯊꯦꯠꯄ ꯎ ꯃꯣꯔꯣꯛꯀ ꯆꯝꯄ꯭ꯔꯥꯒꯁꯤ ꯊꯦꯠꯂꯤꯁꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯑꯌꯥꯛꯄ ꯑꯁꯤꯟꯕ ꯑꯁꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯅ ꯃꯍꯩ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯇꯧꯕ ꯆꯪꯗꯦ ꯑꯗꯨꯒ ꯃꯤꯅ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯇꯧꯕ ꯆꯪꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏ ꯏꯚꯤꯜ ꯐꯠꯇꯕꯁꯤꯡ ꯆꯪꯉꯛꯄꯁꯨ ꯉꯝꯗꯦ ꯑꯗꯨ ꯆꯪꯉꯛꯇꯅꯕꯅꯤ ꯍꯥꯏꯗꯅ ꯊꯣꯡꯒꯥꯟꯗ ꯎ ꯃꯣꯔꯣꯛ ꯅꯠꯇ꯭ꯔꯒ ꯆꯨꯝꯅꯩ ꯃꯣꯔꯣꯛ ꯑꯁꯪꯕꯁꯤ ꯇꯔꯦꯠ ꯑꯗꯨꯒ ꯆꯝꯄ꯭ꯔꯥ ꯑꯃꯒ ꯊꯦꯠꯄꯁꯦ ꯃꯁꯤ ꯆꯠꯅꯕ ꯑꯃꯁꯨ ꯂꯩ ꯏꯟꯗꯤꯌꯥꯗ ꯑꯁꯤ ꯅꯠꯇꯕ ꯑꯃꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥꯗ ꯀꯟꯅ ꯉꯥꯡꯅꯕ ꯅꯨꯄꯤꯁꯤꯡꯅ ꯉꯥꯡꯅꯕ ꯃꯔꯨꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯈꯨꯇꯨꯝ ꯇꯥꯁꯜꯂꯀꯥꯟꯗ ꯈꯨꯠꯁꯤ ꯄꯣꯛ ꯄꯣꯛ ꯊꯦꯛꯄꯁꯤꯃ ꯌꯥꯝ ꯐꯠꯇꯦ ꯑꯗꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯗꯨꯒꯤ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯝ ꯆꯪꯉꯛꯀꯅꯤ ꯂꯨ ꯇꯥꯡ ꯄꯣꯝꯗ ꯆꯤꯛꯄ ꯅꯥꯕ ꯌꯥꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯅꯕꯤ ꯑꯃꯁꯨ ꯂꯩ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯨꯖꯤꯟ ꯀꯛꯄꯁꯤ ꯅꯨꯃꯤꯗꯥꯡꯗ ꯀꯛꯄ ꯐꯠꯇꯦ ꯍꯥꯏꯕꯁꯤꯃꯁꯨ ꯏꯟꯗꯤꯌꯥꯗ ꯂꯩ ꯑꯁꯤ ꯅꯠꯇꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯀꯛꯄ ꯁꯝ ꯊꯥꯗꯣꯛꯄꯁꯤ ꯁꯒꯣꯜꯁꯦꯟꯒ ꯂꯩꯍꯧꯕ ꯅꯨꯃꯤꯠꯀꯁꯤꯗ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯗꯨ ꯊꯧꯔꯝ ꯃꯥꯏ ꯄꯥꯛꯀꯟꯗꯦ ꯑꯗꯨꯒ ꯄꯩꯁꯥꯅꯆꯤꯡꯕ ꯇꯥꯟꯕꯗ ꯃꯪꯒꯣꯜ ꯑꯣꯏꯗꯦ ꯐꯠꯇꯕ ꯗꯣꯁꯥ ꯂꯥꯡꯕꯟ ꯆꯪꯉꯛꯏ ꯑꯗꯨꯒ ꯂꯛꯁꯃꯤꯗꯁꯨ ꯌꯥꯗꯦ ꯂꯛꯁꯃꯤ ꯆꯪꯗꯦ ꯍꯥꯏꯗꯅ ꯁꯝ ꯀꯛꯄꯁꯦ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯒꯣꯜꯁꯦꯟꯒ ꯂꯩꯔꯛꯄꯁꯦ ꯁꯝ ꯀꯛꯄ ꯐꯠꯇꯦ ꯍꯥꯏꯕꯁꯤꯃꯒ ꯏꯟꯗꯤꯌꯥꯒꯤ ꯊꯥꯖꯅꯕꯤ ꯑꯃꯒꯁꯨ ꯂꯩ ꯑꯁꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯥꯖꯅꯕ ꯈꯔ ꯑꯃ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯆꯪꯉꯛꯇꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯐꯠꯇꯕ ꯏꯚꯤꯜ ꯚꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯟꯗꯅꯕ ꯍꯥꯏꯗꯅ ꯃꯤꯡꯁꯦꯜꯒꯨꯝꯕꯁꯤ ꯊꯣꯡꯒꯥꯟꯗ ꯊꯦꯠꯄꯁꯨ ꯌꯥꯝꯅ ꯎꯏ ꯑꯗꯨꯒ ꯐꯤꯅꯥꯠꯀꯨꯝꯕꯁꯤ ꯃꯃꯥꯏꯁꯤ ꯈꯣꯡꯌꯥꯔꯣꯝ ꯊꯪꯕ ꯁꯤ ꯅꯠꯇꯕ ꯑꯗꯨꯒ ꯑꯣꯄꯣꯖꯤꯠ ꯂꯩꯕꯥꯛꯂꯣꯝꯗ ꯅꯦꯠꯀꯗꯧꯕ ꯁꯔꯨꯛꯁꯤ ꯊꯣꯡꯒꯥꯟꯗ ꯊꯦꯠꯄ ꯑꯗꯨꯗꯤ ꯃꯤꯅ ꯃꯈꯣꯏꯗ ꯆꯪꯉꯛꯄ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯆꯪꯉꯛꯄ ꯑꯗꯨꯒ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯇꯧꯕ ꯆꯪꯗꯦ ꯍꯥꯏꯕꯒꯤ ꯊꯥꯖꯅꯕꯤ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯆꯠꯅꯔꯤꯕ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯑꯟꯙꯕꯤꯁ꯭ꯋꯥꯁꯀꯤ ꯃꯔꯝꯗ ꯃꯥꯟꯅꯕ ꯀꯌꯥꯒꯨꯝꯕꯗꯤ ꯂꯩꯕꯒꯦ ꯃꯥꯟꯅꯕꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯌꯨꯔꯣꯞꯇ ꯊꯥꯖꯅꯔꯤꯕ ꯉꯁꯥꯏꯒꯤ ꯃꯤꯡꯖꯦꯜ ꯀꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥꯗꯁꯨ ꯑꯗꯨꯝ ꯃꯤꯡꯖꯦꯜ ꯀꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯁꯤꯃ ꯊꯥꯖꯅꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯔ ꯑꯃ ꯁꯨꯃꯥꯏꯅ ꯊꯥꯖꯅꯔꯒꯁꯨ ꯑꯣꯄꯣꯖꯤꯠ ꯆꯠꯄ ꯈꯔ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯁꯨꯝ ꯆꯠꯂꯤꯉꯩꯗ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯃꯊꯤ ꯐꯥꯏꯊꯔꯛꯄ ꯅꯠꯇ꯭ꯔꯒ ꯀ꯭ꯋꯥꯛꯀꯤ ꯃꯊꯤ ꯐꯥꯏꯊꯔꯛꯄꯁꯤ ꯂꯦꯡꯖꯨꯝꯗ ꯅꯠꯇ꯭ꯔꯒ ꯀꯣꯛꯇ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯄꯥꯔꯠ ꯑꯃꯗ ꯍꯦꯛꯇ ꯇꯥꯕ ꯀꯥꯟꯗ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗꯗꯤ ꯃꯁꯤ ꯌꯥꯝ ꯐꯕ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯃꯅꯤ ꯗꯥꯎ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯄꯥꯏꯄꯣ ꯑꯃꯅ ꯑꯃꯥꯡꯕ ꯊꯥꯗꯔꯒꯁꯨ ꯂꯩꯕꯥꯛꯇ ꯇꯥꯕ ꯉꯥꯛꯇꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯁꯥꯗ ꯇꯥꯔꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝ ꯑꯦꯛꯁꯦꯞꯁꯅꯦꯜ ꯑꯣꯏꯕ ꯊꯧꯗꯣꯛꯅꯤꯅ ꯃꯗꯨ ꯂꯛꯀꯤ ꯑꯣꯏꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯗꯗꯤ ꯃꯁꯤ ꯑꯅꯥꯕ ꯆꯪꯉꯛꯀꯗꯧꯒꯤ ꯗꯣꯁꯥ ꯂꯥꯡꯕꯟ ꯂꯥꯛꯀꯗꯧꯒꯤ ꯁꯥꯈꯤꯅꯥ ꯑꯃꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯧꯅꯩ ꯃꯁꯤꯅ ꯏꯟꯗꯤꯌꯥꯗ ꯊꯥꯖꯅꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗ ꯊꯥꯖꯅꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯌꯦꯟꯖꯤꯟꯁꯦ ꯑꯩꯈꯣꯏꯅ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯌꯦꯟꯖꯤꯟꯁꯤ ꯃꯅꯥ ꯃꯔꯤ ꯂꯣꯡꯕ ꯂꯩꯔꯒꯗꯤ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯗꯥꯎ ꯌꯥꯏ ꯑꯗꯒꯤ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯅ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗꯁꯨ ꯊꯥꯖꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯎꯖꯕ ꯇꯥꯖꯕꯗ ꯂꯣꯇꯔꯤ ꯂꯥꯎꯕ ꯆꯠꯄꯗ ꯃꯔꯨꯞ ꯂꯥꯎꯕ ꯆꯠꯄꯗ ꯎ ꯃꯣꯔꯣꯛ ꯐꯩꯕꯣꯛ ꯑꯃ ꯄꯨꯔꯒꯗꯤ ꯃꯗꯨ ꯄꯥꯏꯕꯗ ꯃꯉꯣꯟꯗ ꯐꯥꯎꯒꯜꯂꯤ ꯍꯥꯏꯗꯅ ꯗꯥꯎ ꯌꯥꯒꯜꯂꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯃꯁꯨ ꯀꯃꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯨꯝꯕꯗ ꯆꯠꯅꯕ ꯊꯥꯖꯅꯕꯤꯁꯤꯅ ꯁꯤꯃ ꯀꯃꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯗꯛꯇꯔꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯁꯤ ꯕꯩꯒ꯭ꯌꯥꯅꯤꯛꯁꯤꯡꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯕꯩꯒ꯭ꯌꯥꯅꯤꯛꯁꯤꯡꯁꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃ ꯁꯥꯟꯅꯕ ꯇꯧꯔꯝꯗꯥꯏꯗ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯃꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯑꯟꯙꯕꯤꯁ꯭ꯋꯥꯁꯁꯤ ꯃꯣꯏ ꯋꯥꯈꯜꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯕꯖꯥꯠꯅꯣ ꯃꯣꯏ ꯌꯥꯅꯤꯡꯕ ꯖꯥꯠꯂꯥ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯨ ꯍꯣꯏ ꯁꯥꯏꯟꯁ ꯍꯥꯏꯕꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯌꯥꯝꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯒꯨꯟ ꯃꯗꯨꯒꯤ ꯃꯇꯧ ꯃꯥꯒꯤ ꯑꯦꯛꯁꯟ ꯔꯤꯌꯦꯛꯁꯟ ꯃꯌꯥꯝꯁꯤ ꯀꯨꯞꯅ ꯅꯩꯅꯩ ꯑꯗꯨꯒ ꯃꯗꯨ ꯄ꯭ꯔꯃꯥꯟꯒ ꯂꯣꯏꯅꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯅꯦꯆꯔꯦꯜꯂꯤ ꯊꯣꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯤ ꯅꯩꯅꯔꯀꯥꯟꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯈꯪꯉꯀꯥꯟꯗ ꯃꯁꯤ ꯆꯨꯝꯃꯦ ꯃꯁꯤ ꯁꯥꯈꯤ ꯂꯩꯔꯦ
ꯏꯕꯤꯗꯦꯟꯁ ꯂꯩꯔꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯏ ꯑꯗꯨꯅ ꯄ꯭ꯔꯃꯥꯟ ꯂꯩꯔꯦꯅ ꯄꯨꯊꯣꯛꯏ ꯑꯗꯨꯅ ꯕꯤꯒ꯭ꯌꯥꯅꯤꯛꯁꯤꯡꯅ ꯍꯥꯏꯕꯗ ꯑꯟꯙꯕꯤꯁ꯭ꯋꯥꯁ ꯑꯁꯤ ꯑꯦꯛꯁꯄ꯭ꯔꯤꯃꯦꯟ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯃꯁꯤ ꯆꯨꯝꯃꯤꯔꯒ ꯂꯥꯜꯂꯤ ꯍꯥꯏꯅ ꯄ꯭ꯔꯨꯞ ꯇꯧꯕꯁꯨ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯑꯣꯡ ꯑꯃꯅꯤ ꯃꯌꯥꯝꯅ ꯊꯥꯖꯅꯔꯒ ꯆꯠꯅꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯑꯗꯨ ꯃꯁꯤ ꯕꯤꯒ꯭ꯌꯥꯅꯤꯛꯁꯤꯡꯅꯗꯤ ꯃꯁꯤ ꯕ꯭ꯂꯥꯏꯟ ꯕꯤꯂꯤꯐ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯗ ꯊꯥꯖꯕ ꯄꯣꯠ ꯑꯃꯅꯤ ꯁꯥꯈꯤ ꯁꯥꯕꯣꯟ ꯄ꯭ꯔꯃꯥꯟ ꯄꯥꯟꯗꯩ ꯏꯕꯤꯗꯦꯟꯁ ꯂꯩꯇꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯗꯅ ꯕꯤꯒ꯭ꯌꯥꯅꯤꯛꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯟꯙꯕꯤꯁ꯭ꯋꯥꯁꯤ ꯑꯌꯥꯕ ꯄꯤꯕ ꯂꯩꯇꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯂꯩ ꯑꯣꯀꯦ ꯑꯇꯩ ꯀꯔꯤ ꯍꯪꯅꯤꯡꯕ ꯑꯃꯨꯛ ꯂꯩꯔꯤꯕꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯥꯛꯇꯔꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯂꯧꯁꯤꯟꯕꯒꯗꯕ ꯑꯟꯙꯕꯤꯁ꯭ꯋꯥꯁꯀꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯈꯔ ꯐꯪꯖꯔꯦ ꯃꯁꯤ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯁꯥꯏꯟꯁ ꯑꯦꯟ ꯔꯤꯂꯤꯖꯟ ꯃꯅꯤꯄꯨꯔꯒꯤ ꯆꯦꯅꯦꯜꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯃꯛ ꯗꯥꯛꯇꯔ ꯇꯤ ꯑꯩꯆ ꯅꯕꯀꯤꯁꯣꯔ ꯑꯩ ꯏꯅꯥꯎꯄꯥ ꯂꯥꯏꯔꯦꯝ ꯗꯦꯕꯦꯁꯣꯔ ꯑꯗꯨꯒ ꯑꯩ ꯏꯅꯥꯎꯄꯥ ꯗꯥꯛꯇꯔ ꯊꯧꯅꯥꯎꯖꯝ ꯅꯕꯀꯨꯃꯥꯔ ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ